ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯆꯣꯝꯁꯦ ꯑꯅꯝꯕꯅ ꯂꯣꯏꯅ ꯃꯅꯤꯡꯒꯤꯁꯦ ꯅꯥꯔꯤ ꯂꯩꯁꯟꯕꯤ ꯑꯣꯏꯅ ꯄꯥꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯑꯃꯨꯛ ꯁꯤꯒꯤ ꯅꯥꯔꯤ ꯂꯩꯁꯟꯕꯤꯁꯦ ꯀꯅꯥꯗꯁꯨ ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯅꯥꯆꯣꯝꯁꯦ ꯃꯅꯥꯗ ꯆꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯅꯥꯆꯣꯝꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯅꯥ ꯁꯥꯕ ꯗꯨꯀꯥꯟꯗ ꯁꯤꯒꯤ ꯅꯥꯔꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯂꯧꯊꯣꯛꯑꯒꯅꯦ ꯑꯩꯈꯣꯏꯒꯤ ꯈꯤꯜꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅꯅꯦ ꯍꯥꯞꯍꯟꯗꯣꯏꯅꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯨꯅꯥꯔꯤꯗ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯍꯥꯏꯕꯗꯣꯀꯣ ꯁꯤ ꯃꯆꯨ ꯀꯩꯃꯥꯏꯅ ꯂꯧꯕꯅꯣ ꯈꯪꯕ꯭ꯔꯥ? ꯁꯤꯒꯤ ꯃꯆꯨ ꯂꯧꯕꯅꯣ ꯈꯪꯗꯦ ꯑꯗꯨ ꯁꯤꯂꯦꯛꯇ ꯆꯠꯂ ꯂꯧꯁꯨ ꯂꯩꯔꯤꯅꯦ ꯃꯣꯏ ꯂꯧꯐꯝꯗ ꯑꯣꯏꯅ ꯑꯗꯨꯅꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯞꯄ ꯌꯥꯔꯒ ꯁꯤꯅ ꯃꯔꯧ ꯇꯧꯔꯤꯁꯤ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯈꯔ ꯅꯥꯟꯊꯣꯛꯄ ꯁꯤ ꯁꯦꯝ ꯌꯥꯔꯣꯏ